pausing pejari Manipur lenga ki senthang makhada Imphal amadi Guwahati Kolkata amasung Dimapur connect tawgadaba Alliance Air gi flight ahum launch tawkre ticket mamal yamlabada lishing manga dagi heloi hairi Chief Minister gi Lairik Haiminasi program gi makhada Mahairoi Chani romda remedial coaching class ki khudongchaba phangankre Amadi security force na chathakiba thiba humbagi tongan ba thodok anida Kangpokpe district ke mafam anidagi masing yamlaba khutlai amadi bom kaya fagat pangamkhre ISCOM Manipuri pau mit yeng tabiri ba pumnamak poruk sana sherminna taramokchari amadi pau mucha khaina pijari Viability gap funding gi makhada state lenga ki senthang makhada Alliance Air gi anova flight ahum Chief Minister Nongthongbam Biren amadi Transport Minister Khasim Wasum gi mityeng makhada ngasi launch tawkre Imphal dagi Guwahati Kolkata amadi Dimapur connect tawgadaba flight sing asigi mamal yamlabada lishing manga dagi heloi hairi hiram asigi matangda Chief Minister Nongthongbam Biren amadi Transport Minister Khasim Wasum na thamkiba wafam sing People are suffering since the last 20 months. When the people are in trouble, we are part of India. We are Indians. We are suffering. So at least please send a team here to assess the price of the fare tickets, and if I will be very happy if you kindly instruct and arrange to minimize the flight ticket more lower, and if you provide more flight which can travel directly to Delhi, Calcutta or Bangalore. Saying about all these things, I have to appreciate the Union government, which you have already mentioned, Honorable Prime Minister Modi ji and his ministries as helping us like anything to bringing up the knowledge up to the level of the national and international level through various schemes. Many schemes we have taken up, not only in the civil aviation, road connectivities, infrastructure developments, and the social sector also. Thus, it is kind enough, Honorable Prime Minister is being launched, and I also inviting you, Honorable Minister, once please visit and let us sit together and please examine. Thank you. Jai Hind. These new routes will now provide the people of state to travel early in the morning and late in the evening from the Imphal International Airport. These new routes will be provide new opportunities for travelers coming to the state, enhancing and bolstering the tourism activities. I appeal to the people of the states to make wise use of the new routes for their work and enhance their economic activities. Indian Army numit thauramna lakpada Chief Minister Nongthongbam Biren na Indian Army da service toriba miyoi sing amadi makhoigi imung manungda yaifa paujel pirakli Chief Minister na mahaki ex handle da thagalakiba post amada Indian Army da service toduna miyamgi damakta thawai khubak ta haptuna Thogal tauriba singna laibak miyamda achoba ithil amapiri hairaduna Indian Army na tauruba thabak khudingmakta pangal thauna leina maipakpo oirasanu hairi CM gi Lairik Haiminasi program gi makhada tha taruki oiba remedial coaching amasinduna TG Higher Secondary School gi Mahairoi Chani romda kanaba phanghankre thauramasi manung channa saru yakhiba Mahairoi singda school bag amadi stationery items sing lemna yenthoki Chief Minister na mahaki ex handle da thagalakiba post amada Lamdam asige school tamliba Mahairoi singna makhoigi mahai masing tambada swatha haudanabagi pandamda lengak asina thauram asi paikhatpani thauram asibu mapung fahaliba mari leinaba official sing amadi oja singbu hainingai leitana thagatli thauram asina lamdam asige Mahairoi singda achoba mating amapibo oirasano haiki
siguro hanap siyang malayam na harawe, that siyang sana ang kaya matong tapos na siya. Mana sa manis remedial coaching center din ma'am matong tapos sa sindi doon na ang kaya na kuda kudong tab. Coaching tat pang ang jada ba kung mama lady siguro ba sindi mana siyam na sindi padagi ako da kudong jaba pangan doon na ang kaya na kuda karikse goles na mama ikan ba da Bang. Bi mayam mo pa na coaching kaba private di paisa tinga coaching thawang ngam daba sinda sumanya free coaching do ba se apoda sukima tikana ni oza mayam na su phazana takpi tambi apoda atuga sumanya extra coaching do ba se sta apoda mayam improve thai pakata na sumanya coaching do ba se yang ngai hadi tung koi na sugum coaching sa dum tawbiyo haina ide Security Force के तोंगान बा कांगू सिंगना कांगपोपी डिस्ट्रिक्ट की न्यू कैथल मानबी पुलिस स्टेशन के मनुंग चन्न लेबा तोंगान बा मफम अनी दगी मसिंग यामलबा खुटलाई अमदी बॉम कया फागत पंगमख्रे Security Force के कांगू अमना 0.P1 रेलवे टनल रोड ता चथकिबा थीबा हुंबगी थबकता मैगजीन अनीगा कोनना 9mm CMG अमा कंट्री मेड सिंगल बैरल राइफल अनी नंबर 36 हैंड ग्रेनेड अमा Motorola Bofeng ama fagat pangamki loinana Freedom Hill amade Fayeng Village ki marakta leiba Fayeng Ridge tagi bolt action rifle ani 9mm pistol ahom 0.32 pistol ama atopa pistol ama number 36 hand grenade ahom electric detonator mari number 36 hand grenade ki detonator ahom 380mm live round ahom 0.22mm live round mari 9mm live round mari tear smoke shell ani gas gun shell ama tear smoke ama amadi bofeng radio set ama fagat pangamki Security Force के कांगबू अमना ngarang Senapati District की टी खुलेन नाका चेक पोस्ट चा अचत अवोक सिंह चेक तौबदा मखोग मरी पानबा गाड़ी अमा थौदुना लाखिबा मियोय अमदगी कानी किलो अनि रोम फागत पंगमख्रे कानी गा कोनना फारबा मियोय अदुदी रामेश कुमार चही कुंट्रा गा मंगानी पाउगी मरक थतना अतेन ब्रेक अमतंग लौजरी Admission open. Honeycomb Foundation School Mongsangi Bore Makongda Leva Asigi English Gani Kunmanga Kutaruk Session Gi. Day care class 5 Hobagi admission Hosere. School sitting Tina Trent or Apaba Amadi experience Leraba Ozakayana Angang Single section Natak Pitambiri. Ming Zanmaki Oina Sucha the Yanka discount Pizari Asida Sunatana, Ate Kudong Sabakaya Amasu Tamzari. Pizari Kudong Saba Singasi Akaknabamatam Karakatagini, Nasimak Lexin Vidaktuna Akopomarol Kangiho Amadi Kudong Saba Silobiho. Go Aviator Academy na Manipurgi Housing Oiriba. Tangdu laitadana leiriba asigi yenglaga haurakliba satrasingidamakta free course pizari coursing adudi cabin crew amadi ground staff akopa marol gidamak contact tawiraku 7005285195 amasung 7005819002 natraga aikhoigi office Nongmaibung Imphal East lengsin birau break ki matung amukaso hanna taramok chari Facebook ta Chief Minister Nongthongbam Biren da treat toba post hagatpada chenabani haiba miyoi mari Manipur Police ke Cyber Crime Department na Karnataka Police ki mateng loduna Karnataka gi Bangalore da gi fabangamkhre makhoi mari adudi Thiam Dharmendra TH Roman atopaming Nauba Ningombam Dinku amadi Malem Nganba Leitangbam atopaming Malem Kawi hairi makhoi mari ase Facebook page Manipur News Group 2024 की admin amadi moderator Singh ni hairi makhoi mari ge manungda Thiam Dharmendra Singh Bangalore gi private company amada thabak tawbani mahak mobile phone ani ga konana Bangalore gi Whitefield Road ta leiba RMZ NXG building dagi fakibani mahang Imphal West ki judicial magistrate ki court ta puthok laba matong tha asigi tang tara taret fauba judicial custody da thamkhre mahak tha asigi tang mapan da faraba matong court amadagi transit remand loduna Manipur Police ki kangbu amana Imphal tamna puthorakhibani hairi case asiga mari leinaba fakhiba atopa miyoi ahum adudi bail da thadokri hairi Primary Health Center PHC Wangu Laifam gi Dr. Awad Pap Thabiraknaba
Health Minister amadi mari lainabasingda haijaduna leidingaida PHC asidagi handakta doctor ama transfer tawkhibagi mayokta ngasidagi lamdamdugi miyamna hospital gate lonsinduna khongjong sangsinkhri Kaching District ki Sugnu AC gi manungda leiba PHC asigi Hospital Management Committee maru oiba thaupu basing yauna ngasi hospital asigi akoibada leiriba miyam amadi kumbi AC gi wangu ahalluk tagi maira paibi sing yauna hospital asida pangthokiba mifam amada Hospital Management Committee gi TH Dhamena PHC asida leifam thokpa doctor amadi staff nurse ki awat pa leina haukiba chahi tara mukki mamangdagi pung kunmari chupna haujik leiriba doctor khara asina mathau tawduna lakhiba ado tha asigi tara mathoidagi doctor watpana miyamda ana laying bagi thabakta nongmada pung kunmari piramba facility ado piba lepkhre hairaduna leiriba doctor amadi staff khara asina irang asina maram oiduna changjafam lauduna leiriba wangugi tongan ba mafam mapangi relief camp ta Chayol amada anirak thokna ana layeng health checkup tawba yauna hidak langthakna chingbasing pibagi thabak su pangthoktuna leiribani hairaduna PHC asida doctor amadi staff nurse ki awat pasing kayarak hanna mari lainabasing da haijarabasu thabirak tarabanina miyamga uloinana awat pa doctor amadi staff tharak triba fauba hospital gate lonsin bagi khongthang asi lawrakpani haina phongdoki Amaromda PHC asigi manakta leiriba maira paibi amom angau sanana phongdorakhibada hospital asidagi doctor transfer tawkhramatunggi thabiraktanaba ngasi fauba doctor watlaga leiba asina ana layengbada miyamna thengnariba khudong chadaba sing asigi damakta awatpa doctor thabiraknaba tha asigi tarukta health minister da haijaba chakhi adubu unaba phangdabadagi local MLA gi kuthangda haijabadagi health minister na awatpa doctor athubada tharaklagani haibagi thajaba piraklabasu ngasi fauba thabiraktre minister su tumina lisinkhre CMO da doctor amakhaktang arrange tobiyo haibadasu upai leitre hairabanina hospital asai thambagi mathau tadre haiduna hospital gate lonsin bagi fireb asi lawrakpani haiki Okiba December gi tang kun ga humdoida mafam sida taramba doctor ama mahut chung yaw dana amuk transfer tok thok pi khare aduna koi emo mari khak lairamba se emo hum khakta ngaire insa zawraga adoga hariba hosan asida hujik koi gi kano leite staff nurse ani khaktani adoga supervisor leite panbire belengak sina adoga government sina masi ubidana man power one of mafam sida amukazu koi emo lokthokki badagi koi haukiba koi tang taraga mathui dagi de koi 24 by salai bangam dan lae 24 by salai bangam dabasina koi gi koi bada lairiba surrounding da lairiba koi gi patient sing da nataga lairiba paza sing da soki mati khudung sada ba thogan basai koi management committee gi site gi so adu hosan gi site gi jam nungai tabadi Paul yadu dung de lady by Myra Pibi Mam sing a cigar, Kanazarga or San asi agree. A what we stops in character getting a city gateway, Tom Rolagani. Akogi hospital asida Dr. Mahu transfer Hagiba, transfer Hagraga Mahut Amatambiram daba, Mapamse asum hangalamba, a sigumba pam hangalamba okuna hantang taruta, Minister Unabazale, Minister Masamak Unaba Pangatre, MLA Kutang, Minister Akuga Pau Pound Zabada. Kudakta arrangement tarong na bahot na zage hayroga ngasi pawbat tuminna lesing kibagi mayuktani ngasi imay ben singa sangsin jariba khongja ngasi aduna minister su tuminna lesing khare CMO da koina doctor amakhatang arrangement tawiwa habasu CMO su upai lekti hare adu aragadi doctor wat na lariba mafam sida arrangement tawir habasu yadraba minister da doctor thar habeda su doctor thabiraktraba adu aragadi hospital sida doctor wat na laibagi mathau kana dare haiduna ngasi dagi hongna hospital asi thingjilani Ministry of Home Affairs ki midyeng makhada awang nongpo ki state singda Myanmar romdagi kanglon kaina changlakpa singbo thingnanaba free movement regime lokthokduna nakal animaki kilometer tara da leiba miyoi singna border pass lauraga chathok chasin yahanbagi anoba order ama thokraba matung aijol da base toba
ZO Reunification Organization Zoro na hairiba anoba kanglon asigi mahutta hanagi free movement regime adu oina chatna hanbiyu haina appeal torakli Zoro gi President R Sankaviana Paumi Singh da phongdokhibada January gi tang amadagi chatnaba haukiba anoba kanglon asigi manung channa nakal animaki kilometer tara gi manung da leiba mioi singna Assam Rifles tagi numit tari nigi border pass amaloraga sathok sasen yahalli adum oinamak anoba kanglon asina hanadagi leiminarakleba nakal animaki khunja singda awaba kaya mayok na halle hairaduna hanagi free movement regime adu amuk hanna chatna hanbiyu haina appeal tawki Howjek sanabagi pau pijari Ngasi Mixed Martial Arts Authority of Manipur na annual body meeting cum reception program ama senduna Aztecs Fight Studio gi fighters singi pukning thawgatkre association asagi president Chingambam Okendro Maitei, Secretary General Salam Lemba Maitei, Special Invitees Ningthem Korimayom, Sana Henba Maitei Amadi, Nirmal Khoman Nasaru Yakiba meeting aduda Pukning Thawgat Kiba Sanaroi Singh Adudi, 55 kg gi Kanglukta Bambam, 52 kg da Melody Amadi, Nasiruddin Amadi, 70 kg da Sayidurni, Annual meeting asiga mari lainana association asidagi thokiba sanaroi singbo pukning thawgatpo oina track suit bottle shaker amadi certificate sing yenthoki very powerful I am on you labor in China kai ni economic pataba the sanaroi sing wa ba mai ka sale ka pataba ji nang ai to je to dan to ya re matam de dikra pa thane ba Kalau tawa yaw ba kata nei ba expose de level ni yaw de sing na nung u ko ta ba ni ma kelo ri ba le pam ba sa ta ya ma na adu kam ai te adu bu haji ti aro yo nei haje ni ni kuna ma ba ji da ni ba office ko ma tanara kanda kamai to ga akoi gi hagalan ga da ke sanoi kamai sinal ka da ke mani puri sanoi kamai ku to da ke ai ba se kuna hona mi na si kuna ma tawa yaw na to ta mi na si kuna I am one of the players in the war is India. Because selection matam salam like financially problem with normal mentally with him problem with practice or international goal long kamai to sigai ba ko thada madu thada ka ba kanu paisa se kai la ka ke kamai cha ka ke ha Hauzi aribada maru eba pau amuka hana pijari Very powerful I am on you labor Manipur laina ke senthang makhada Imphal amade Guwahati Kolkata amasung Dimapur connect tawgadaba Alliance Air gi flight ahom launch tawkhre ticket mamal yamlabada lishing manga dagi heloi hairi Chief Minister gi lairi haiminasi program gi makhada mahairoi chani romda remedial coaching class ki khudong chaba phangan khre Amadi security force na chothakiba thiba hombagi tongan ba thodok anida Kangpokpe district ki mafam anidagi masing yamlaba khutlai amadi bom kaya fagat pangam khre Pungja se fawbagi oina ISCOM na sandok chaba Manipuri pau matangas talojuri makhata ba pawgidama ISCOM mi yeng ta duna leibiyo